Isai Taiwangi bipung khudimakna khwaidagi hena pamnariba kala punumaktagi athoiba kala ni isai karigisu pamdani isai aikhoi miyoibuga tanna thana yadraba aduguloba mari ama leiri awabada isai sai nungaibada su isai sai kapada su isai sai aduga nokpada su isai sai maram asina punumaktagi athoibani isai hainai isai yaudraba mi adudi hingbagi kanadre haiduna sumlamba su yai aduba ngasi Rock with Arun YouTube channel adugunba isai bu pamjariba isai da ngaujariba kalakar sing adugi damakta oina sinjabani first YouTube song competition ngasi competition asida yaubi gadoriba kalakar khudingmak masagi talent lairaba adugunba saisakpi ngактani adubu laibak thibadi asigumlaba talent lairaba kalakar sing ase ngasi phawa achauba platform amata phangdri makhoi sing asibu promote tawbiba oi amadi tungda achauba platform kaya phangnanabagi pandamda sinjabani first YouTube song competition on Rock with Arun competition asida kalakar kayana magi haijaba kaya puthoktuna athoi ahen tanagadori adom sumi eng tabiyu aduga adom-adomgi khwaidagi pamjaraba kalakar sing adugi serial number maming sing comment da thambiramu amadi yauriba kalakar sing asibu puning thogarpiyu haiduna Rock with Arun ge maikaidagi miyamgi mafamda dolukna ningsingjari housing mieng tabirasi the first YouTube song competition on Rock with Arun